Akashwani Imphal Ngangbam Nganthoi na pau pajari ahanbada maruoiba pau Security Force na raija sigi tongan-tonganba mafamsingda thiba humbagi thabak chathabada lalhobani pan phare. Tiger Road natraga German Road haina mingthonba lambi ama lengaki ayaba yaudana semgalakpa yaroi haina National Green Tribunal Eastern Zone Bench Kolkata na rai takhre. Amasung Pradhan Mantri Narendra Modi na hairi lebasina thuba matamda National Manufacturing Mission haudoklagani. Security Force na raija sigi tongan-tonganba mafamsingda thiba humbagi thabak makhatana sathari Police Control Room gi serol amana hai Security Force ki kangbu amana ngarang Imphal West Jilla gi manung chanba Nongpok Sengmai Police Station na konba tongan-tonganba mafamsingdagi Prepack Pro gi lalhoba taruk phagatki makhoidagi double barrel nongmai ama mobile handset ani amasung SIM card ani phagatpa ngamki. Numit asimaktada Security Force ki kangbu amana Thoubal Jilla gi manung chanba Yaripok Pesidagi Prepack Pro G5 ki miyoi ani sufaki. Amaromda hauki bathangja numita Imphal West Jilla gi Wangoi mamang khaidemdagi nupi amasina phangkiba aduga mari lenana Manipur Police na thaudok aduga mari lenana miyoi mari phagatkhre. Singi mafam kaya temthoktuna Tiger Road natraga German Road haina mingthonba lambi ama lengaki amadi mari lenaba authority gi ayaba yaudana semgalakpa adu yaroi haina National Green Tribunal Eastern Zone Bench Kolkata na rai takhre. Tribunal gi rai adubu Coordinating Committee on Manipur Integrity ko komina taramna okre. Imphal da leba lup asigi office da ngarang paumisinga unaba amada ko komi gi convener khuraijam athawbana hai haukiba June July gi matam adwaida singi mafam kaya phawduna lenga ke ayaba yaudana lambi asi semlakpadagi ko komina miyamgi mahut sinduna tribunal asida wakatki. Tribunal asina handakta takhiba rai amada Manipur ki Chief Secretary da Jilla Taruki mari lenaba District Magistrate sing amadi SP sing da lambi asi makhatana semhandanaba darkar leba thabak sing lokhanaba khanghanki mangna hai. Tiger Road, German Road haidana maming thonjallaga illegal road ama ikhoi gi chingi saruk singda yam khraba umangi saruk mayam ama lambi semjan kiba law court amada masi ikhoi complaint ama tobu chumi haba ware bad lojabadagi August ki tang 10 da ikhoi ahanba petition asi file tawi achumba yumpham oirakanda warep tabirakpasigi damakta National Green Tribunal Eastern Zone Bench pu ikhoi kokomina Manipur miyangi mahut sinjaraga thagarpa phongdokchari. Federation of Civil Society Organizations Manipur Folks na sinduna Manipur da mahausa gumtangdu leitaba amasung santi hanjilakpa haibasida nongmagi oiba khananainabagi thoram amang asi Hotel Imphal da pangthoklagani. Paugi marak thanna atenba break ama. Akashwani Imphal gi pau kangbuna sahi loibagi akhanana puthok chaba thoram ing komjali singani kunmangabu hangat na yengba. Pradhan Mantri Narendra Modi chahi asigi September 13 da Manipur da lakhi. मैंने कहा था कि मणिपुरी संस्कृति के बिना भारतीय संस्कृति अधूरी है. Dengi lainana khwaidagi sokhan basu chahi asina oikhi. Atung ising laihandragadi haireba mosquito se magi marung kokhum laitadana kanga se laina khoina control tobu yai. Akashwani Imphal na miyam gi seba torokpa chahi humfu farakpa Diamond Jubilee gi thoram chahi asigi November manga da pangthokhi. Akashwani Imphal has completed 60 years of service. I understand it made its humble beginning on 15th August 1963 actually within the Raj Bhavan complex. Chahi asigi February 9 da Mukhya Mantri Nongthombam Biren pham thadokhi Rashtrapati gi sasan lakhi. Ising ichaugi awaba sanaroi singi mai pakpagi nungaiba Maramda maktada lanjenaraba IDP singi wakat chahi asida thokiba thodok singni. Soidana tabiu sahi loiba numit December 13 numidang pung 8 makhai Akashwani Imphal gi pau kangbuna puthok chaba akhanaba thoram ing komjali singani kunmangabu hangat na yengba. Tabiriba pau asi Akashwani Imphal dagini. Pothok pamasung lalolitika mari lenaba thabak thoram sing mapangal kankher handuna lebak asibu global services zain ama ohenaba Pradhan Mantri Narendra Modi na raija singi pungning singsinkhre. Sri Modi na hai leba sina thuba matamda National Manufacturing Mission NMM haudoklagani amasung raija singna masida midyang thamduna infrastructure kaya semgatuna malemgi asoba company singi pungning singsinaba honagadabani.
न्यू दिल्ली नgarang pangthokkiba Chief Secretary singi oiba jati thaki conference loisinbagi thoramda wafamsing asi Pradhan Mantri na phongdokhibani. Numit humni chumna satharkiba conference asi Human Capital for Viksit Bharat haiba hiramda tha asigi kuntaruktagi haukhibani. Conference adu da saruk yaraduna Pradhan Mantri na hai leba asigi apunba misingi sada humputara di thabak suba ngamba nahasing na oiri loinana sel thumgi lamda khumangyang na sangsilakliba asigi khudongchaba lauduna punna hotnaduna Viksit Bharat ki manglan mangphawna hanba ngamgani. Griha Mantri Amit Shah na hairi English ngani kuntaret phawbugi manungda Bharat na malemgi oina sel thumgi lamda khwaidagi saukhatpa ahumsuba leibak oiba ngamlagani. Gujarat ki Ahmedabad ta leiba Biswa Umiya Dham dangarang pangthokkiba Youth Business Summit wangangbada Sri Amit Shah na hai hauziki oina leiba asigi GDP asi $1 trillion 3.18 yaure amasung athuba matamda $1 trillion manga yoba ngamlagani. Mangna hai English ngani kun mari amasung lisingani kun manga da malem pumbagi oina sel thadok thajingi oiba digital finance transaction khudingmakki sada yankhai di leba asidagi oikhi. Sri Amit Shah na Ahmedabad ki Godavi da pangthokpa Pradhan Mantri Narendra Modi ki punsida yumpham oiba Namotsab haina mingthonba nat ki oiba thorom amada su saruk yakhi. Griha Mantri na Rajya sigi Nabha Banjar da Mukhya Mantri Bhupendra Patel ga loinana lupa koti 313 romgi chawkhat thorangi project singsu ureb uyung tamkhi. India Meteorological Department na Himachal Pradesh, Punjab, Haryana, Chandigarh, Delhi, Uttar Pradesh amasung Bihar da leisil kungna thagani haina orange alert lauthokre. Phibam asi tha asi 38 phawba mayoknarba yai hairi. Leisil kungna thaba si Uttarakhand, Madhya Pradesh, Odisha, Nongchu Bengal amasung awang nungpok rajyasingdasu mayoknarba yai hairi. Civil Aviation Mantralogi Thausil Makhada passenger singi safanaba amasung khudongthiba tholokpa matamda khudakta pau piba ngamnabagidamak pung 12 supna salaigadaba Passenger Assistance Control Room PACR thamduna mathau pangthokpa haukhre. Civil Aviation Secretary Samir Kumar Sinha na hai Civil Aviation Mantraloy Civil Aviation ki Directorate General Airports Authority of India Airline Operators amasung tongan stakeholders singi officials singna New Delhi da leiba Uran Bhavan da amata oina punsinduna passenger singi safanaba yengsinba haibasina PACR gi maruiba thaudangni. Ngasi phongba pause singi maruiba pausingi dama hojik Naorem Victor leire. Victor Thagachari Nganthoi Niyam la na semkiba German Road amasung Tiger Road athingba thamlakhiba Indian National Congress ki cham nipu suba foundation de pangthokiba yauna tongan ba pausingna ngasi phongnariba pauche singi maruiba pausing oiri. Huyen lan pauda Khuraijam athobana wakat lubada NGT na Chingi Jila Tarukta Semgatpa Ring Road ki thabak sing thingjilakle National Green Tribunal gi interim order na Ring Road amasung Tiger Road na chingba pumthing thingjilakle haina ahan headline tawri. Pawasimak Sanalaibak Naharol gi thodang amasung People's Chronicle gi ahan headline tawri. Thangjing amadi Kobru Khuvam Lai Khurumba Yahalu haina Moirangda rally chatkre haiba paw poknafam pawche gi ahan headline tawri. Congress Lengak Lairaba Matam Khaktada Nena Tarakani Haina CLP Luchingba Okram Ibobina INC gi Cham Nifu Suba Foundation de Thoramda Fongdokiba Wafam Shanghai Express Manipuri edition gi ani suba headline tawri. Pawasimak tongan ba headline piraduna Huyanlan Paw Naharol gi thodang amasung poknafam dasu ani suba headline tawri. Sanalaibak Paucheda Man ki Bata Modina Manipur gi miyoi ahumbu thagatpa fongdokre Thoram asina laibak asigi achumba maikaida changsinba ngamle haina ani suba headline tawri. IDP Lukrabi Chahum Nifu Tarukta Chief Minister Widow Pension Fanghankre haina Department na thamkiba wafam gi chairakta Lukrabi kharadi Widow Pension Card fawba fangdri haiba paw Shanghai Express Manipuri edition gi ahanba headline tawri. Civil War chahi manga thengnarba matung Myanmar da Mikhal pangthokre haiba paw People's Chronicle gi ahanba lamai da phongli. Nganthoi Thagachari Victor aroibada maruiba paw amuhanna Security Force na Rajya sigi tongan ba mafam singda thiba humbagi thabak sathabada lalhobani pan phare. Tiger Road natraga German Road haina mingthon ba lambi ama lenga ke ayaba yaudana semgolakpa yaroi haina National Green Tribunal Eastern Zone Bench Kolkata na rai takre amasung Pradhan Mantri Narendra Modi na hairi leiba asina athuba matamda National Manufacturing Mission haudoklagani. Paulo Jare